opposition ni haidna khoi rajniti gi khudong chaban launanaba aduga politicalize taunanaba political benefit phangnana bagin natte sida leiba governor se akhoi di rashtrapati gi bharat ki president gi behalf ta leibanina president unaba prime minister unaba home minister unaba natraga so akhoi gi sidaida governor se unarga Manipur gi leiriba situation day by day sum social eba mayam puna maksing se karino akhoi Manipur sibu India gi saruk ama natrabra akhoi gi Manipur se nahan Manipur da maruina Tronglaobi da thokhiba laiba thiba thodok sigi matungda akhoi honorable chief minister gi banglo da all political party gi meeting tore akhoi ju invite tarokna akhoi ju dum suggestion tawba yaba haiba yaba tawba yaba Manipur gi leiriba hujik leiriba situation sidaida akhoi suggestion khara tawjarame adubu chatharaiba Manipur gi train tawriba CRPF na direct eta kapaga mi anihum sibak adu thodok sidi mayam na su hena tabira mani press ki sinau singna su baro matung pung amagi adai nongalam dai da haiba tare thokpa thodok ni adu orgadi CRPM na kapi ba nongmai sina pung baro matung da haiba tare adu di huge gap pung tara hena lei hreba gap se masidai da karigino state forcing se either it may be Bishnupur district gi oiro or even Imphal East West Thawandagi Bhoba Laaga Punkhaya ma Pungama Sangadaba Natieba State Force rest of Shalaga Madudaiduda Moina Ratisars Tobani Kange Water Cannon Sinamani Kange Tiage Shell Sinamani Kange Tauraga Innocent Life Me Ahuma Mashu CRPM na Kapna Hat Kribase Mashisu Laina Dum Kalambaya Bani adu karigino aduga CRPF na moi karigumba upai leitadana kapa khopa tawta so ahan bada moi ju sumsoi soidana crowd dispersed onana bi upai di lerumgani ba moi du su tear gas shell ni khangde water cannon mak leitraga su lathi charge tawbani khangde amani khangde tawrumgani aduga naknari ba Bishnupur ki Imphal East West even Thauban bhoba Churchanpur du di lapu lapkhre adu dai da pau pidana even kapagasu karigino blank pair hana tawdaba karigino adu kapasu makhong da kaida kaptadana direct kapasidi masidi state sigi law and order se kanana control tawrimno kramai tawrimno DGP na kari hairi security advisor na kari haibana sing masi punamakse akhoi gi opposition ni haidna khoi rajniti gi khudong chaban launana ba aduga politicalize taunana ba political benefit phangnana bagin natte sida leiba governor se akhoi di rashtrapati gi bharat ki president gi behalf ta leibanina president unaba prime minister unaba home minister unaba natraga so akhoi gi sidaida governor se unarga Manipur gi leiriba situation day by day sum social eba mayam puna maksing se karino akhoi Manipur sibu India gi saruk ama natrabra akhoi gi Manipur se tawriba sida leiriba phibam se atopa state amada tawba taragadi sumai tawdna tawgadra haibase akhoi sumtha thajadi ba khoi masi akhoi bharat ki president da bharat ki prime minister da or the home minister da akhoi state sida leiriba phibam se masi karam matam da yariba makai thuna normalcy laknana ba haidna akhoi memorandum pibani haidna akhoi sumaina Governor ki side tagi di honorable governor ki side tagi di ma thuna home ministry da government of India da immediate ma message tawraga akhoi khangan jage aduga akhoina suggestion tawramiba mayam do state government da su advice tawba yaba piba yaba mateng no pige na haidna sumnagi Tronglaobi gi sida natana Imphal Ukhul road ta Tronglaobi da huji khoi meitei ga kutki ga tawnari ngai gi marak sidaida somda ukhulda litanda amuk nagaga kukiga amuk toriba Manipur se pik khraba state sida maikai khuding mak mai saksalak bagi mawongda masi government of India sina leiriba center gi government aduga state government sina karino moi yengiba tawriba phibam si karai dano akhoi se haibam khangdabagi phibam amda laeba Manipur se aduna masi pik khraba state sidaida tawriba mawong si maikai khuding mak loina ba nagaga kukiga sida Tronglaobi ga tawriba mayam puna maksing se
akoidi government of India gi seriousness commitment aduga state government gi su akoi tawum thokpa duty se masi control tawna ba se yu udaba aduna noma gi praja sing si awaba henjalakpa tawriba mayam pudem muksida koi honorable governor unarga masi appropriate action lokat biu haidna thamgerubuni madudi state government da adu makhata badudi state government da this is their responsibility aduga law and order haibase state government gi samvidhana piba moi gi right ni adu moina masi properly handle tawgadabani miscommunication haibse phagi oiba yaba pot na tieba thank you